Ningtham mifam Manipur da democracy hanjilaknaba framework letriba karigino Kerala MP hauji chathariba Rajya Sabha gi ningtham mifam da ngase Kerala gi MP Dr. B Sevadasan na Manipur da democracy hanjilaknaba gi framework letriba karigino haina wahang hangkre ngasi Rajya Sabha gi mifam adu da Dr. Sevadasan na Manipur da karigidama central government na mikhal pangthokpada thintharaga leiribano central government na Manipur gi democratic rising namthanaba honarabra hauji Manipur da legislative assembly leite Central government na laingak tu na leiri matang asida miyam gi yaifan nabigi damak sayam diba law sing asina democratic principle sing khongang nare loina constitution gi federal structure da attack tawre haiki Kangpokpi district ta paktang na popi thajilakpagi ex minister N Biren pen dabagi teng thakre State asida hana gi chief minister nongthumam Biren ngasi mahaki official oiba social media gi platform ama oiriba ex ama song Facebook account ta thagalakiba post ama da Kangpokpi district ta paktang na umang kok thok tu na popi thajilakpa bu nungnang bagal loina pen daba phongdokre ngasi Biren gi account ta thagalakiba video footage asing ngasi Kangpokpi district ki ti Waijong subdivision gi manung chanba Kotlen amasung Salsi Hill Range haina caption da palli loina popi thariba sing asi yantha naba thabum ama gumbagi campaign park sana chathaba mathau tai haiki mangna Facebook account da thagalakiba post adugi caption da asumna hari forest pumna maksi pumloi hek loida ko ikoi masel singthana ringai da onthok na sufatna khidre da ikoi se mangda uraga leiriba Manipur gi forest pumna mak koktholaga drug popi thaduna loirabase pungkok koklabase wahai ama fawba haiba ngamjadaba luching bana pik thalaga leiramle leibak se chingsibu panariba forest department ki official sing police ki mioi sing popi thana ba ching sing se maru kokthok lakpa matamda kari tawraga leige noibu yana ba chatlaga leiradi Manipur mangkhragani chapchaba legal action lawdriba fawba bab tarwai tawge yauna khulai paiba kangbu yauna tawbo oigani ngasi tang ahum November 2025 ki video ni karigi chahi amada ising ichaw ahum mari rak thokloi Fibam Thina haiba wafam sing ase caption oina iraga thagatki Ningsing bayabadi Manipur gi lairiba reserve forest area sing da paktak nana popi thajilakhi bagi mayokta war on drugs campaign hawdokhi base XM Birena CM oina palinge matamdani hauji masu lona thingkraba lalolov Jalayarong United Front JUF ki maikai dagi popi yanthat pagi video social media miyamna thengnari loinina Manipur police ki maikai dagi thadorok pacherol dasu popi yanthat pagi warol yauri parking chatpa ahal ama thomlambadagi leikhidaba thodokta chenaba car amasung mioi mari fare Haukiba thangja numiki ayu angan bada moirang PS na koliba Sandra gi board house manakta walking chatpa halama thomlamlaga chenkiba Maruti car I-20 amasung gari asiga mari leinaba mioi mari moirang police na fagale hari thawdosigi matangda case ama laukhatlaba matungda police na thawdo thokfam ga naknaba CCTV footage sangi khongul lirakpada fagatpa ngamkhraba mioi singdi Naharuf makha part 2 dagi Saikhom Duspen Kungamathoi apokpa S Hemanta Naharu makha part 3 dagi Saikhom Nongpong anba kungahumdoi apokpa S Rishikanta mayang Imphal Yangbi dagi Thokchom Amarjit Kungamari apokpa TS Somarjit amasung Charen sapam dagi haujingna langthaba mantri khongda leiraba loithongbam Arun Kungamanga apokpa L Ibotombi ni hari thawdosi da chenariba Maruti car I-20 MN06 LX 1348 adu L Aruna thawrakpani mangna ngasi ayu Fabani aduga atopa mioi ahumna thasigi amada Fabani hairi panbayabadi thawdo aduda working cholama moirang mayai lekai ward number 7 tagi Fairimba Mikoi humfugani pan car asina thombadagi soklaba matungda kanba ngamdana leikhidabani leikhidrabagi hakchang ase rims ki miral sangda postmortem examination tawraba matungda imungi mioi singda khusinakre hairi Russia ge attack da Ukraine tamaga sikre Chahi ahum hena sokna duna laki balana sigi manung chana hokiba pung kunmari gi manung da Russia na chatharakiba drone ge attack ta punna mioi manga sikre nipan hemana so panangkre Russia na chatharakiba drone ge attack aduna maram oiraga Ukraine gi mioi listing manga ram hauji electricity fangdana lairi Ukraine amadi Russia gi lana si chahi ahum helabasu tarain hek loishinba ngamgadaba mandre haidi purda khuthongna bada Maoist tare jawan ahum sikre Chhattisgarh gi Bastar region da Bijapur Dantewada border pairing ni chathaba anti-Naxal operation da nakalani nongmai Kapnabada Maoist kungani thoi taragani thoi sikre hanim sagation numita official singna phongdokre district reserve guard DRG Dantewad Bijapur STFC RPF amasung Cobra gi team singna punna West Bastar Division area da thibumbagi operation chathabada ayuk pung mapalom tabadagi matat nongmai Kapnaba hauki haujik fawbada khut thongna famdagi ahanba oina Maoist ki hakchang taret fangle kona manga amasu fangkre SLR rifle sing .303 rifle sing atei khulai sing amasung nongmai maru sing fangle asiba sing adu masak khangba ngamdri haina Bastar Range ki Inspector General of Police Sundaras Pina haiki Kuthongna badu da DRG gi head constable Monu Baradi amasung constable Dogaru Gonde yauna Jawan ahum seki
Somdevada yauna DRG Jawan Anisoki Maraksida Indo Tibetan Border Police IDBP na Naxal Lalhouba Singna Sizinaba Arroba Choba State Sing Fawdok Fawjin Taunabagi Lambi ni Hathazaba Adu Tingjinduna Chhattisgarhgi Asukpa amasung hana changba ngamdaba Abuzamat region da chahi ama sangno chatharakiba sandorakiba adu mapung phana loisinkhre. Operation asigi khwaidagi ikon kon ba mai pakpa adu Narayanpur dagi kilometer 1.35 lom lapada leiba Lanka Company Operating Base COB adu lingkhat khibaga November 9 da fangkhibani matam amada changba ngamdraba Naxal gi akanma mafam ama oiramkhiba Orsalaska Access Paring da athuba amasung amaga mari leinaba khongjang ama ohenduna thahomgi manungda ITBP amasung Chhattisgarh Police na lingkhat pada masi mapan suba company ITBP Chhattisgarh Police amasung DRG dagi personnel na punna thabak toriba Lanka COB na Maharashtra ngomkhaidagi kilometer 3 khakta lapa mafamda laikre masina Garshiroli Maharashtra Bijapur Chhattisgarh amasung Telangana gi lona mafam singda Naxal na soalaba region sing hana samnahalamba maru eba Khanongpok supply amasung transit route adu thatle Chhattisgarh Chief Minister Vishnu Dio Saina haikre ngasi aikhoi gi thongna faraba security force singna Bijapur district chathariba anti Maoist operation da Maoist saragani thoi neutralize tawkre khuthongna ba sida DRG Bijapur gi jawan ahum su sikre makhoi awaba tahoraba imung manung singda awaba si khangba ngamnaba thongna pibinaba aihangna laikhrumjari India machek thokna kaidri makhai Bangladesh ta santi purak pangamloi India machet kaya thongna hekai driba makai Bangladesh santi lakpa ngamloi amadi ingna chikna leiba ngamloi haina leiba asigi military gi hanagi General Abdullahil Aman Azmi na fongdurekre hari report asigi matungina Abdullahil Aman Azmi hariba mioi asi Bangladesh ki Islamic Party Jamaat-e-Islami gi hanagi Chief Ghulam Azam gi machanupani India machet kaya thongna kaidriba makai Bangladesh ta santi lakpa ngamloi haina fongdokriba asi Dhaka Press Club ta pangthokiba online gi discussion gi thoram amada haikibani thoram aduda Abdullahil Aman Azmi na Bangladesh ta hujik thokliba irang sing asi India na thokan bani matam pomada Bangladesh ta adumak irang thoktuna leiba haibasi India na pami haina sufongdoki hairi panbe yavadi Abdullahil Aman Azmi gi apokpa Ghulam Azam hariba biyo asi 1971 da Bangladesh na maning tamba leiba ama oinaba haurakhiba ihauga mari leinana yamlaba Hindu sing amadi Bengali macha kaya hatkibada chawna chenaba mioi ni mahangna India da chawna maral siraduna 1975 tagi 1996 ki marakta Chatgaon Hostel thokiba choba irang adusu India na thoan kibani hari Abdullahil Aman Azmi mamang dagi hauna India gi mayakta wangang duna lakhibani Bangladesh ta Muhammad Yunus ki lenga khek lakhibadagi amukka hena mapangal haukalak tuna India gi mayakta wangang ba amu haurekhibani hari Munir na laingak pairaklabadi India ga lan thokani Imran Khan jail da tekta kaidana lairi Usma Pakistan sinba thungna leiba asigi hanagi Prime Minister Imran Khan hatok pikre haina ramba adu achumba wafam oiramdre hari akanba ihauga loina na pressure kaya lakpadagi Imran Khan gi mache Usma Khanun Adiala jail da chatuna Imran Khan ga unahan kibani Imran Khan ga unaraba matungda Usma Khanum na fongdorakibada mak jail da tekta kaidina leiri adubu mentally torture pibana maram oraga amadi leiba sida hojik oiriba pibam ase yenglaga yamna khoirang khoisauna na leihawi haina paudam kibani panba yabadi Imran Khan ga imung manungi mioi singa unahan kibadu numit kunga tareni gi matungda ayaba pikibani hari nakala maromda Imran Khan gi mache Alima Khan na pikiba interview amada karigumba ase munir gi makhuda Pakistan gi sasan lakrabadi India ga soidina lan thokani mahak yamna Muslim extremist oiba misak amani Imran Khan na Pakistan gi Prime Minister oiringai matamda mahakna India ga afaba mari thamnaba yamna kanna honaramki loinana BJP gi luchingba singasu afaba mari thamki hari Malem gi khwaidagi sel paiba Elon Musk na macha gi ming Shekhar haina thonkre Malem gi khwaidagi sel paiba Elon Musk na machanupa gi maming Shekhar haina ming thonkre haina fongdurakli report asagi matung inna Elon Musk na mahaki machanupa gi maming Shekhar haina thonkriba se India dagi hokiba American astrophysicist Subramaniam Chandrasekhar bu ikai khumnaba oina thonkibani loidena ming ase thonkibada Elon Musk ka partner oina thabak thoriba India dagi lakhiba Swan Jilishansu achoba maram ama oiki hari Elon Musk na America chawkhatpa leiba ama oina bohona bada India macha sing achoba thodang kaya yauki haina susing thaki Elon Musk na akhanna hojik khaktada India macha sing bukham thengna thakatpa horakliba si President Donald Trump na visa policy ki matangda chatna kanglon kaya semdorakpa na maram oiraga India macha kaya awaba mayoknarakpa si da fongdurakibani Elon gi company da India macha kaya so hojik thabak tawri hari mioi lising marfu rongi mamangda naha ama somnagi chahi taraga humdoi khakta ngariba nupa macha na nongmaina kaptuna hatlankre Afghanistan da Taliban sing na piba choirak amagi saruk ama oina mioi lising marfu rongi mamangda naha ama somnagi chahi taraga humdoi khakta ngariba nupa macha amana kaptuna hatlankre report asagi matungina sibagi chairak fangkraba naha adubu nongmaina kaptuna
ꯍꯥꯠꯍꯟꯈꯤꯕ ꯁꯨꯞꯅꯒꯤ ꯆꯍꯤ 13 ꯈꯛꯇ ꯉꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯅꯍꯥ ꯑꯗꯨꯅ ꯍꯥꯠꯄꯗ ꯆꯥꯎꯅ ꯆꯦꯟꯅꯩ ꯍꯥꯏꯔꯤ꯫ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯀꯣꯔꯠꯅ ꯁꯤꯕꯤ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯕ ꯅꯍꯥ ꯍꯥꯠꯂꯝꯗꯥꯏ ꯃꯇꯝꯗ ꯀꯣꯔꯠꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯑꯣꯏ ꯑꯁꯤ ꯀꯟꯕ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯈꯤꯕꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯄꯥꯝꯗꯦ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯅꯣꯡꯃꯩ ꯄꯤꯔꯒ ꯀꯥꯞꯇꯨꯅ ꯍꯥꯠꯍꯟꯈꯤꯕꯅꯤ꯫ ꯃꯤꯑꯣꯏ 40,000 ꯍꯦꯟꯅ ꯇꯤꯟꯈꯤꯕ ꯁ꯭ꯇꯦꯗꯤꯌꯝꯗ ꯁꯨꯞꯅꯒꯤ ꯆꯍꯤ 13 ꯈꯛꯇ ꯉꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕꯒꯤ ꯚꯤꯗꯤꯑꯣ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯌꯥꯝꯅ ꯀꯟꯅ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈ꯭ꯔꯦ꯫ ꯊꯧꯑꯣꯡ ꯑꯁꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯑꯍꯥꯟꯕ ꯑꯃꯗꯤ ꯅꯠꯇꯦ ꯍꯥꯏꯔꯤ꯫